오, 이니. 아이씨, 또 나오네 다리 이니. 이니 호이, 또 나오기 루홍박이 와리 차부두 아무것도 라오. 또 나오도 누비 제딩만에 야오드라바니. 하이, ꯈꯣꯏꯗꯨꯝꯃ 마기 ꯃꯇꯧꯁꯤꯗ 이내ꯁꯨ ꯆꯣꯞꯄꯕꯅꯤꯅꯦ ꯃꯌꯨꯝ ꯁꯦꯡꯇꯣꯛꯑꯃꯨ ꯍꯥꯏꯔꯁꯨ ꯁꯦꯡꯇꯣꯛꯇꯦ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯝꯃ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗꯁꯨ ꯚꯨꯠ ꯇꯝꯅꯔꯥꯏ ꯊꯣꯛꯑꯦ ꯍꯥꯏꯔꯤꯅꯦ 이니, 아이디 아떼기 강제됐고 아이쿠이 레까이다 붓 담날라이 톡게 가이수 톡게 하요나 또 나오나 하리 나도 가카이바 락바니 Masigi lamhen tumhen batam lalai masa singsi laikai da khong ham da tamna riba dudi makoi natre makoi singsina kadai dagi amung lakli banone aduga khong ham da lairiba tamna lai aduna kadai dagi oiba kari maram gino makoi na mi gi khong ham da satlaga mingon da khana ba hobi ai gi thabak se yam ga dawri da tawri se Makoi su meeting toriba male leja hora sanu Bhut loiba je shen yam na pai haibani bhut tagi shen su pupu yai haibani yam na sauba nataba tiktok toba bhut tamna lai ama loigi khaliban Salo hai, na saktuga bhut loige kaina ki na marula makigalliba ibo Kokpe, aikoy ni swai do hona hobana phadung malebo. Masak siga tawrisi yengun. Hotnagi hairaga nangona hotnaro aidi yauraroi. Aduji nang swai dang hatta lepamo. Ai amukta thadarukhige. Mana yaza hey. Swai sibu kanam to lekta bajala. lấy đi lấy tấm mà này Osman xoay khắc khắc chẳng gì đó cái nhà nhô nhấn cái nhà nhô alo có quyết 이마 타로 하이 누피 PUPU TOMBA 하이리도 쫌브라 시행나 하요 낭 아이 나타바 아토파 누파 까나 코야 하 As, kari wangang no da. Mathong maram khangdaba hami nga dun hairaga nangna thazari dun hena tan khidre. Hami nga dun hairam libado asumba kharati yawine. Nangi nawong na tawse ayu singnarakpa kuirabane. Nupa do kanano singna hayo. Natrabadi ne nanga si aigi khutta siba soiro he. Taza ning khidre da ko nupa. Thabak yam yami. Khana baga ne amo hobiranu. Kaisu laitaba hami nga dun wa khara hairam laga nangna thazari dubu kaigino. Ho taza biruno Are ne nupa koidre habado ai thazarage aduga karigino nangna migi dukandagi posi hurali badubo Yare da nupa ngasi phawba hinglakpasida nangbu imung sigini haidana maroi maka ama phawba leira khrabraba nate cheng chara ama phawba wala khabra haibanida kaimta kana da nupa nangnasu wajaw ga ngangdana nupa thokpa sadana aigi khutta sini kaina ho hatpiro Soning na ba nang ginanakta ni ay amata lejaning dre ay Nupi nang nasin yam na kanbra ha na mai jero kupak sina thajalak tana nasin na kan galoi kai ni he Pai Na ingon da taseng na hore imong gi mating ama pangni khangda ba nang na wajaw ga ngang na dana Ayo khangbra nang
ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯈꯨꯠꯊꯥꯒꯦꯒ ꯇꯧꯔꯒ ꯈꯪꯕ꯭ꯔꯥ ꯍꯟꯗꯣꯛꯑꯦ ꯑꯌꯣ ꯃꯁꯤ ꯈꯪꯅꯤꯅ ꯃꯁꯤ ꯑꯦ ꯆꯐꯨꯁꯤꯡꯁꯦ ꯂꯣꯏꯅ ꯀꯥꯏꯔꯦꯃꯤ ꯇꯧꯔꯤꯁꯤꯕꯣ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯀꯣ ꯑꯩꯗꯤ ꯑꯁꯨꯛ ꯌꯥꯝꯕ ꯆꯐꯨꯁꯤꯕꯨ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯑꯃꯨꯛ ꯊꯨꯒꯥꯏꯔꯕꯅꯦ ꯃꯁꯦ ꯆꯐꯨꯁꯦ ꯂꯣꯏ ꯀꯥꯏꯔꯦ ꯃꯁꯦ ꯑꯩ ꯃꯌꯥꯝꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯑꯩꯅ ꯈꯟꯕꯗ ꯑꯍꯤꯡꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯗꯨ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯇꯝꯅꯔꯥꯏ ꯚꯨꯠꯇꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯇꯥꯡꯉꯝꯕ ꯍꯧꯖꯤꯛꯇꯤ ꯅꯁꯥꯗ ꯊꯣꯛꯂꯕꯅꯤꯅ ꯊꯥꯖꯔꯝꯂꯅꯤꯅꯦ ꯑꯁ ꯀꯔꯤꯅꯣ ꯈꯪꯖꯜꯂꯛꯇ꯭ꯔꯦꯗ ꯄꯨꯄꯨ ꯇꯣꯝꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯒꯤ ꯆꯠꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯣꯠꯂꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯔꯤꯒꯤ ꯍꯜꯂꯣꯏꯗꯣꯔꯤꯅꯣ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯃꯕꯨꯛ ꯁꯦꯡꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯅꯪꯁꯨ ꯌꯥꯎꯔꯤꯕꯅꯤ ꯀꯔꯤ ꯋꯥꯅꯣ ꯅꯨꯄꯥ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯤꯕ ꯋꯥꯔꯤꯅꯣ ꯍꯤꯌꯥꯡ ꯌꯦꯡꯂꯤꯉꯩꯗ ꯇꯨꯝꯕꯥꯒꯤ ꯁꯦꯜ ꯊꯧꯋꯦ ꯍꯥꯏꯗꯨꯅꯤ ꯅꯪ ꯉꯥꯡꯉꯤꯗꯨꯗꯤ ꯇꯧꯕꯨ ꯇꯧꯗꯦ ꯍꯥꯏꯒꯦ ꯍꯥꯏꯔꯤꯗꯣ ꯍꯧꯖꯤꯛꯁꯨ ꯅꯪ ꯑꯋꯥꯡꯒꯤ ꯃꯅꯤꯒ ꯂꯣꯟꯅ ꯎꯟꯅꯔꯤꯗꯣ ꯑꯩ ꯈꯪꯗꯕꯣꯏ ꯅꯤꯡꯉꯤꯔꯣ ꯍꯥ ꯍꯥꯏꯔꯛꯎꯔꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯅꯣꯕ ꯅꯪ ꯃꯗꯨꯒꯤ ꯋꯥꯍꯧꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯍꯥꯟ ꯑꯩꯒꯤ ꯈꯨꯠꯇ ꯆꯩ ꯆꯥꯈ꯭ꯔꯤꯗꯨꯕꯣ ꯅꯠꯇꯦ ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯆꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯕ ꯍꯥ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯍꯦꯛ ꯅꯨꯄꯥ ꯐꯥꯎꯕ ꯐꯨꯕ ꯉꯝꯕꯤꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯗꯤ ꯈꯪꯕ ꯀꯨꯏꯔꯦꯍꯦ ꯇꯥ ꯊꯝꯕꯧ ꯅꯣꯏꯅꯤ ꯑꯃꯨꯛꯇꯪꯒ ꯐꯨꯅꯧ ꯌꯦꯡꯒꯦꯍꯦ ꯌꯦꯡꯉꯨꯅꯤꯁꯦ ꯇꯣꯅꯥꯎꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯕꯅꯦꯕꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯨꯄꯥ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯪꯗꯅ ꯁꯝꯗꯣ ꯈꯣꯏꯒꯦꯗ ꯍꯦꯛ ꯊꯥꯗꯣꯛꯅꯦ ꯊꯥꯗꯣꯛꯅꯦ ꯅꯪꯕꯣ ꯀꯨꯝꯍꯩ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯦꯍꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯩꯅꯣ 이씨, 무토먹이 뿌또 아무라 아마래. 이씨 푸푸 톰바기 불라이 해봐 아이 찔러해 ꯑꯁ ꯄꯨꯄꯨ ꯇꯣꯝꯕꯁꯤ ꯄꯥꯛꯇꯣꯛꯅ ꯀꯥꯔꯟ ꯇꯥꯈ꯭ꯔꯦꯗ ꯃꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯛꯂꯀꯥꯟꯁꯤꯗ ꯑꯣꯏꯃ ꯑꯩꯉꯣꯟꯗꯁꯨ ꯌꯧꯔꯛꯂ ꯃꯥꯜꯂꯦ 이씨, 무토먹이 마펌마시다. 얌나 농아이나 사직자들은 레리 보이래. 아솜나나 군다. 까나마따 레이봉 없나드래. ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯕ ꯑꯍꯟꯅꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯑꯩꯈꯣꯏꯗ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯒ ꯃꯥꯅ ꯁꯤꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯅꯣꯅꯦ ꯁꯦ 하이 또나오 까리기노 낭나 마통마람 강다보 마야마 망앙이두보 낭기 와리야 묵리라 우라 하 ꯄꯨꯄꯨ ꯇꯣꯝꯕ ꯑꯃꯨꯛꯇ ꯁꯥꯎꯕꯤꯈꯤꯅꯨ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯄꯨꯄꯨ ꯇꯣꯝꯕꯅ ꯇꯧꯕꯤꯔꯤꯕ ꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯌꯨꯝꯗ ꯅꯨꯡ ꯊꯣꯝꯂꯤꯕꯅꯣ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯑꯊꯦꯡꯕ ꯆꯠꯄꯁꯤꯡꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯅꯣ ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯇꯧꯅꯨ ꯅꯣꯏ ꯑꯩꯅ ꯁꯥꯎꯔꯛꯂꯗꯤ ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯣꯏꯀꯣ ꯃꯤ ꯑꯃ ꯅꯪꯁꯨ ꯃꯈꯣꯏ ꯃꯌꯥꯝꯁꯤꯒ ꯃꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥ ꯑꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯕꯤꯔꯣ ꯅꯪꯅ ꯅꯍꯥꯟ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯈꯨꯟꯗ ꯂꯩꯕ ꯌꯨꯝꯁꯤꯡꯗ ꯅꯨꯡꯅ ꯊꯣꯝꯃꯦ ꯑꯗꯨꯒ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ ꯈꯨꯟꯗ ꯀꯅꯥꯃꯠꯇ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯅꯠꯇꯦꯅꯦ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯨꯟꯖꯥꯁꯤꯡꯗ ꯅꯪꯅ ꯍꯟꯖꯤꯟ ꯑꯣꯠꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯍꯦ ꯃꯗꯨꯗꯤ ꯑꯩꯅ ꯇꯧꯕ ꯅꯠꯇꯦꯅꯦ 하, 거리노네 하리바시보. 무토먹나 나트라바디 까나까나노 이거도리바. 한dak 콘다 땀나라이 붓 아노와 마찰레 마시마디 얌나 사티가다우리 ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯇꯝꯅ ꯂꯥꯏꯕꯨꯠ ꯑꯅꯧꯕ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯕꯨ ꯑꯣꯏꯗꯧꯔꯤꯕ ꯃꯗꯨꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ
Ho nangdi sukhangi khangloye. Aingonda otpa pelaktraduna angang mayam asida phawba olibani nang. Nangna adumaina tawraga wadawribase aini amana amu wakat amana amu se. Aise sikhibane hena pharabane pharab. Hey, kappaga kanaroine. Leikaida nauna sanglakliba tamdaraya to kanano ay khangde. Adubu anauba ama sange haibasidi sumlabani ko. Noi section jaw hey. Madugi pupu tomba haiduna ngangliba du thajaroge tawne hekta yadina tawrise achumba hekta oirame haiba mana aigi nupi tharogi maramda hairiba singdu achumba loina oiramgadawrini masigi nupi se ai sungta ek thajaba ngamdeba Ta thambau Pukri mapan sida natumta kay dawramlibano. Wakhal nungaitaba malida. Aikoy ni hana thengnakrabane Unakhidri. Adubu aidi nang yamun khangi. Ta thambaudi masak matausu yamna phajaba mabuksu yamna phaba nupani. Ado nangdi tharu laurubadagi pungmang hikmangnabani. nangbu tharo khamrane Karigi khangdania madi isaw yamna langi mapuksu phatti aduga masaksu thibani manane asuk mapuk phakraba masak matau phajakraba ta thambause ta thi taoina tawbibase aidi yamna nungaiteda ta thambauga yengnaruradi tharodi yadreda nangbu luna tawbigadaba aduga sakju suwatabi aikhoi gumbi ama lauradi hek phagadaba nangi wahai singje tabada aise naha khangoi oithorokpadongna hek tawida adu ta thambo nang horen ahing athengbada kewa makhongda lao aikhoi anigi oiba wari yam sanagadaba leire aina ngairamdoini ko hoi ai soidana laki ish masigi nupi sidi masa otho na pajakreda masigi nupi se ai khangna sindaba yadre Hai, nupi, nangi nupa ingonda taksi kasi leitene. Ngangning badagang, puding badapu, nang yamna padrabani ko nang. Masi pumnamak se karidagi thoklibano khangbro nang se nasana nasabu nupani kaina khanjarido maduna thokalli pangakdani Ngasidi ai othona masak mato phajakrabi nupi ama thingnare. Othona su ingtapkre. Mana hairiba aise othona sak phajakre haine. Nangonda nasak phajai hairiba nupidu isam jamba nupidi oiramloine kok sakpa nupi soidana oiramgani makok sakpi Nupiduna hairakpada nangsi nasaksu thi isoksu yamna langi aduga nabuksu phatti haine khanabasu yamna hogali hai O chume mana hairido yam chume soidane peng nganglido leptradine hojiksu ai amuk irang hauradoni ko nang ai irang hauradoni hairisini yare be mai pele nangale bina ba ingamaro aine atopa nupi ama lauraga ne nungaina ingna singna ne ai laikhrage Ho leibiruro nang apamba dum to adubu ne leikai sida but anauba ma thokle hairibase nang simadi kawdaba phaiko but su ne mamai mamit ke saladi yam phajabani chatpi khro
ꯇꯥ ꯊꯝꯕꯧ ꯇꯥ ꯊꯝꯕꯧ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯑꯍꯤꯡ ꯎꯅꯁꯤ ꯍꯥꯏꯔꯒ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯅ ꯂꯩꯊꯣꯛꯂꯕꯣꯏꯔꯦ ꯂꯥꯛꯑꯣ ꯑꯩ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯤꯌꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯑꯩ ꯂꯥꯛꯑꯦ ꯑꯩ ꯅꯪ ꯎꯅꯕ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯀꯔꯤꯅꯣ ꯅꯊꯟꯇ ꯑꯉꯥꯎꯕꯗꯧꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯛꯑꯦ ꯂꯥꯛꯑꯦꯒ ꯍꯥꯏꯔꯤꯗꯨꯕꯨ ꯀꯅꯥꯗꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯪꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯔ ꯎꯕꯗꯨꯗ ꯆꯣꯔꯣꯟ ꯁꯨꯝ ꯂꯣꯟꯕ ꯑꯣꯏꯔꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯅꯀꯣꯛꯇꯨꯗ ꯐꯠꯇꯕ ꯃꯌꯥꯝ ꯈꯟꯗꯅ ꯂꯩꯔꯕꯅꯤꯅ ꯇꯨꯝꯕ ꯐꯥꯎꯕ ꯍꯦꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯂꯒ ꯇꯨꯝꯃꯤꯅꯤꯅꯦꯀꯣ ꯇꯧꯖ ꯁꯥꯏꯁꯦ ꯇꯨꯝꯈꯤ ꯃꯥꯜꯂꯦ ꯁꯤ ꯌꯧꯔꯗꯤ ꯑꯩ ꯇꯞꯅ ꯊꯣꯛꯍꯧꯔꯒꯦ ꯃꯥꯅ ꯇꯨꯝꯈ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯊꯣꯛꯍꯧꯔꯒꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯃꯝꯕ ꯊꯦꯡꯁꯤꯗ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯂꯤꯖꯥꯠꯅꯣ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯂꯩꯁꯥꯕꯤꯗꯣ ꯃꯁꯛꯇꯤ ꯁꯥꯊꯤꯅ ꯐꯖꯕꯅꯤꯍꯦ ꯃꯥꯒ ꯌꯦꯡꯅꯔꯨꯔꯗꯤ ꯊꯔꯣꯗꯤ ꯂꯧꯈꯠꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯁꯛ ꯃꯇꯧꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯐꯖꯕꯅꯦ ꯑꯩꯉꯣꯟꯗꯒꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅ ꯊꯣꯠꯅ ꯅꯧꯅ ꯋꯥ ꯉꯥꯡꯂꯛꯈ꯭ꯔꯖꯥꯠꯅꯤ ꯊꯔꯣꯒꯨꯝꯕꯤ ꯅꯨꯄꯤ ꯅꯠꯇꯦꯕ ꯂꯩꯁꯥꯕꯤꯗꯨꯅ ꯍꯥꯏꯔꯛꯄ ꯀꯦꯋꯥ ꯃꯈꯣꯡꯗꯤ ꯌꯧꯔꯦ ꯃꯥꯕꯨ ꯁ꯭ꯋꯥꯏꯗ ꯂꯩꯕꯗꯤ ꯎꯗꯦꯅꯦ ꯍꯩꯃꯥ ꯇꯥ ꯊꯝꯕꯧ ꯑꯩ ꯎꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯈꯪꯂꯤꯗꯨꯕꯣ ꯈꯪꯕ ꯅꯠꯇꯦꯗ ꯅꯪꯉꯣꯟꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯑꯗꯨꯗꯤ ꯇꯥ ꯊꯝꯕꯧ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯎ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯅꯤꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯃꯤꯅ ꯇꯥꯈꯤꯅꯤꯌꯦ ꯂꯥꯛꯑꯣ ꯇꯥ ꯊꯝꯕꯧ ꯅꯪ ꯅꯁꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯎꯔꯤ ꯁ꯭ꯋꯥꯏꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯝꯃꯣ ꯑꯩ ꯅꯪꯒꯤ ꯆꯥꯅꯅꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯧꯔꯨꯈꯤꯒꯦꯀꯣ ꯀꯔꯤ ꯑꯍꯥꯎꯕꯅꯣꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯖꯒꯗꯧꯔꯤꯕꯗꯨꯕꯣ ꯆꯥꯗꯅ ꯀꯔꯝꯅ ꯈꯪꯒꯗꯧꯔꯤꯕꯅꯣ ꯇꯥ ꯊꯝꯕꯧ ꯆꯥꯔꯒ ꯈꯪꯒꯗꯕꯅꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯩꯗꯤ ꯉꯁꯤ ꯊꯔꯣꯒ ꯇꯞ ꯇꯥꯏ ꯈꯟꯅ ꯊꯣꯛꯎꯗꯅ ꯃꯥꯅ ꯑꯩꯕꯨ ꯌꯨꯝꯗ ꯆꯥꯛ ꯑꯃꯠꯇ ꯄꯤꯖꯔꯛꯇꯦ ꯄꯨꯊꯣꯔꯛꯑꯣꯍꯦ ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯍꯥꯎꯕꯗꯣ ꯄꯨꯛ ꯊꯟꯅ ꯍꯦꯛꯇ ꯆꯥꯊꯣꯛꯂꯒꯦ ꯑꯗꯣ ꯇꯥ ꯊꯝꯕꯧ ꯍꯣꯔꯦꯟ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯪꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯂꯕꯗꯤ ꯅꯪ ꯈꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯈꯨꯝꯂꯕꯗꯤ ꯑꯩꯒ ꯅꯪꯒ ꯀꯥꯏꯅꯔꯦ ꯈꯪꯉꯣ ꯑꯦ ꯈꯨꯝꯃꯣꯏꯗ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯗꯣꯏꯅꯤ ꯃꯥꯅ ꯆꯥꯝꯃꯔꯛ ꯀꯧꯔꯁꯨ ꯑꯩꯗꯤ ꯁꯨꯈꯨꯝ ꯍꯦꯛ ꯈꯨꯝꯂꯔꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯈꯪꯅꯔꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯅꯦ ꯏꯁ ꯇꯥ ꯊꯝꯕꯧꯁꯦ ꯅꯨꯄꯤꯗ ꯋꯥ ꯉꯥꯡꯕ ꯀꯥꯇꯤ ꯌꯥꯝ ꯍꯩꯀꯣ ꯈꯪꯅꯕꯅ ꯉꯁꯥꯏ ꯑꯌꯨꯛꯈꯛ ꯈꯪꯅꯔꯒ
ꯑꯩꯈꯣꯏ ꯑꯅꯤ ꯈꯪꯅꯕ ꯀꯨꯏꯔꯦ ꯀꯥꯏꯅ. ꯑꯗꯨꯕꯨꯗꯤ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤꯗ. ꯑꯗꯣ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯔꯣꯗꯅ? ꯑꯩꯒꯤ ꯃꯤꯡꯗꯤ ꯃꯇꯧ ꯂꯩꯕꯤ ꯀꯧꯏ. ꯑꯣ, ꯃꯇꯧ ꯂꯩꯕꯤ. ꯅꯪꯒꯤ ꯁꯛꯀ ꯃꯤꯡꯒꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ ꯃꯇꯧ ꯂꯩꯕꯤ. ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦꯅꯦ. ꯅꯪꯒꯤ ꯌꯨꯝꯅ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯎꯅꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯇꯥ ꯊꯝꯕꯧ, ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ. ꯇꯥ ꯊꯝꯕꯧꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯑꯔꯨꯕ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯌꯥꯝꯅ ꯂꯩ. ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗꯤ ꯇꯥ ꯊꯝꯕꯧꯁꯨ ꯁꯣꯏꯗꯅ ꯀꯞꯀꯅꯤ. ꯑꯗꯨꯕꯨ ꯇꯥ ꯊꯝꯕꯧꯗꯤ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕ ꯃꯥꯜꯂꯦ. ꯁꯦ ꯃꯇꯧ ꯂꯩꯕꯤ, ꯀꯞꯀꯅꯨꯁꯦ. ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦꯕ. ꯑꯩ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯂꯔꯣꯏ. ꯀꯞꯀꯅꯨꯁꯦ. ꯅꯪꯅ ꯀꯞꯄꯁꯤ ꯎꯔꯒ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯇꯧ ꯂꯩꯕꯤ. ꯑꯗꯨꯗꯤ ꯇꯥ ꯊꯝꯕꯧ, ꯑꯩ ꯇꯥ ꯊꯝꯕꯧꯅ ꯆꯥꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯂꯧꯔꯨꯈꯤꯒꯦꯀꯣ. ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯅꯣ ꯌꯦꯡꯉꯨꯁꯦ. ꯊꯔꯣꯒ ꯌꯦꯡꯅꯔꯨꯔꯗꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗꯀꯣ. ꯀꯥꯟꯅꯗꯦꯁꯦ. ꯊꯔꯣꯕꯨ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈ꯭ꯔꯒ ꯃꯥ ꯑꯣꯏꯅ ꯂꯧꯕꯅ ꯐꯔꯅꯤ.